Hello guys, hello mayam. Ngasi United States of America USA da 2001 da thokhiba yamna thajadana unexpected turning lakpa tentak toba crime wari ama mayamgi mafamda puduna lakchari. Amasung channel asi Prithibigi mafam da thokhiba tabada yamna ngakpa dark oiba mysterious oiba crime wari singbu thigacharaga video oina semaga mayamgi mafamda khudol tamjaba channel ni. So karigumba adomsu aseng ba thokhiba tabada strange dark and mysterious oiba wari crime singi fan oibirabadi you come to the right channel. Channel asidagi weekly gi video thagalakpa matamda miss oibidanaba channel asibu sukyoi soidana subscribe toksinbiraga new subscriber haina comment pisanbiramo amasung asigi nungcbidna viewer singna wari asi tabiraba matung adomgi thamoi wakhanda fawbirakpa adu comment amamamta oirasu comment section da drop tobiramo aduga loinana video asibu like share namjinbiramo channel asi malem laimaidagi mayon chongkhatnaba growth laknaba nungcbidna viewer subscriber singda support twbiyu haina channel asigi maikaidagi ikok non na haijari adudi mayam ngasigi wari romda amung lakcharage Thawdok asi USA gi manung channa leiba Texas state ki Dallas city hariba city asigi manungda thokhiba thawdokni wari asigi aroiba last minute phawba tabiraga wari asigi phummaga leiba unexpected turning lakpa adu mayamna khangbigani mayamna thengnabigani ngasigi wari asigi viewer singna wari loidore haina last minute ta skip tobiradi wari mapung pharoi so aduna wari asigi last minute phawba tabiyu skip tobiganu haina channel asigi maikaidagi strongly recommended taujari 2001 December 4th numit asigi nungdangda sahi nifunipan suraba businessman mamingna Kevin Butler kauba nupa asina magi mayumgi kisanda nungdangi dinner sana thaknaba thong thaktana sem sadana tawraga lermi asumna Kevin na mayumgi kisanda dinner sana thaknaba thong thaktana tawringai mikup aduda magi mamanaba lerina yum adugi manung atopa ka amadagi kawrakpa tarami Kevin magi mamanaba lerina kawrakpadi taraga lerina hairidu kari hairino haibadi fajana taba phanglamde fajana lauksan bangamlamde adudagi Kevin su thongba thakpa tawribagi makhut thadokpa yadabanina hoi la leri thongba loidore thongba thakpase amta loisalamgige aduga laage haina Kevin na kitchen adudagi atopa ka amada leriba leri tanaba laukhi adudagi mina 13 gi matung Kevin na thongba thakpa loisalaga makhut masa hamtoaga kitchen dagi tholaaga magi mamanaba lerina leriba ka adugi maikai manaktamna hallway da lakpada Kevin na magi yumgi hek mapanda yamna nakna nupa ani wari sanabagi makhol tarakhi Kevin na wari sanabagi makhol adu hek tabaga whoever magi yumgi mapanda leiba mi sing adu yu yamna ngawi haiba khangba ngamki adudagi Kevin na magi yumgi mapanda leiba mi sing adugi khonjel adu tagragum tawi tabada familiar oi haina Kevin na magi yumgi thongjin mayada sangjalaga mapanda wari sanariba adu munna taba matamda Kevin mana yamna sauningaga leiba mi amagi khonjel malakhi adudagi Kevin na sauning boy kai boy magi yumgi thong adu phat hangtoaga yengba matamda mana oiramgani haina khalliba mi sing adu oiramki Kevin gi yumgi mapanda leremiba mising adu kanano aduga kari maramgi Kevin na mising aduda sauningibano haiba adu khangminasi Kevin na thong hangtokpada magi yumgi hek mapanda nupa ani leramki Lairamiba nupa ani adugi manungda amana Kevin na tawriba business aduda former employee oina thabak toramba mamingna Johnny Sherna aduga amana Johnny gi step brother Johnny gi manaupa mamingna Daniel Torres ni Tha ahum marigi mamang Johnny na Kevin gi business ta employee oina thabak tawringai Johnny na Kevin gi se khuralaga bank tagi paisa lawtho ambadagi kona khangnarakpadagi Kevin na Johnny magi business tagi tanthoki fire tawki asumna tawkhraba matungda Johnny na yamna usithawoidaba dauna magi mayumdaga yu ngaushalaga laaga Kevin na thong fat hangtokpada mapanda Johnny leramba aduda Kevin na yamna sauningna Johnny da munna yengaga nang kaidoba aigi yumsida laino huran khibado pendadana noi aigi yumsida laaga amu huran bige hairiro haina Kevin na Johnny da haiki asumna Kevin na Johnny da hek haibaga Johnny na Kevin gi manaktamna yamna thuna chenjalaga Kevin gi mamaida Johnny na kinna tinki asumna yamna thajadana Johnny na phat chenjalaga Kevin gi mamaida kinna thilakpa aduda Kevin karimata react toba thaidokpa pakthaba ngakthokpa nangaukhide Johnny gi kinna Kevin gi mamai na khangda panki Kevin laimaida ngauraga taki Kevin na laimaida ngauraga taringai mikup aduda amuk Johnny amasung Daniel moi ani changjalaga Kevin da net pakau ba thinba phuba yaba phuraba matung Johnny amasung Daniel moi ani na
Leimaida taraga leiriba cabin yum manungda soro singaga pusanki aduga thong phat lonjanki moi masi manau ani sangaga cabin phuba yaba phuraba matung yum manungda singjallaga pusallaba matung Johnny amasung Daniel moi masi manau anina cabin lengba sian khiba yadanaba makhong makhut electric wire na sian na punjanki Kevin makhong makhut chet na punjalaba matung Johnny Daniel moi anina kisanda sangaga kisan manungda leramba thang amamam pairaga tholaki Johnny Daniel makhoi anina kisan manungdagi thang amamam pairaga tholakpa adu Kevin na hek ubaga mabu hat kidore khangbadagi Kevin na help haina lauba hogalakpada masin manau anina Kevin gi manaktamna chenjallaaga Kevin gi masin melaga makhoi ani gi makhutta pairiba thang aduna Kevin da hanjan thinjanki Yum madugi manung atopaka amada leiriba Kevin gi mamanaba leri ngasaidagi masak khangdaba nupa ani sangaga magi mamanaba Kevin da phuba saiba tawba sing adu leri loina tai adubu leri pakhat manba kimanbadagi kari tawdoino khangdabadagi tholaktabani adubu ngasai masimanau anina makuta thang amamam pairaga tholakpa adu Kevin na hek ubaga Kevin na help haina laurakpagi makhol adu hek tabaga leri kirasukina magi mamanaba Kevin kannaba haiduna mana leiriba ka adu dagi yamna yangna khonglei thuna paithoraki Lerina Kevin gi manakta Kevin na leiriba ka adu hek yaubaga thang paiba nupa ani sangduna magi mamanaba Kevin da thang na hanjan thillaga leiramba adu uki adu dagi Lerina magi mamanaba Kevin da omjallaga thang na thilliba adu lepkhinaba tokhinaba magi ngamjaba areiba mapangal phuduaga thang paiba nupa ani aduda sikpa khotpa inthokpa tawki adubu Lerigi mapangalna magi mamanaba Kevin da omjallaga thang na thilliba adu lephanba ngamkhide ngamde haiduna su leri honabadi lepkhide magi areiba mapangal phudoaga hanjan magi mamanaba Kevin kannaba honajaki adubu laibak thibani machimanau anina leribu su pharaga thangna thillaga hatokpikhi Kevin amasung leri sire kanaduda machimanau Johnny amasung Daniel kanamata khangaroi matagum yumadu thadoktuna mafamadu thadoktuna senki adubu minungsi machet amata faudraba murderer masimanau anina khangdaba amana ngasai lerina sidrikan lerigi wakanda noina aikhoibu hatlasu noibudi suksoi soidana fahangani haina sab yungna khallaga Lerina masimanau anigi manung Daniel da khotpa sikpa tauraga Lerina sidringai Lerina hingingai magi mayada Daniel gi I pakhalamki Numit asigi nonganbaga Kevin gi neighbors na Kevin amasung leri yum manungda siraga leire haiba khangaki adudagi neighbors aduna police ta report tawki adudagi police amasung forensic team laaga crime scene adubu investigate tawba matamda leri gi mayada I paamba thengnabadagi I adu kanagi ino haina DNA test tawki adudagi I adu Daniel tourist hariba mi asigini haiba khangba ngamki Police singna Daniel tourist pharaga interrogation tawba matamda masin manau anina Kevin amasung leri hatpani haiba khangba ngamki Johnny su phagatki adudagi Johnny amasung Daniel masin manau ani courta maralgi matung inna matik saba serak piki adubu judge-na masin manau ani Johnny amasung Daniel gi mathakta one count of murder charge Kevin khaktamak hatpagi serak piki leri hatpagi di serak pikide maramdi leri mi nate leri marol thokpa mi marol ngangnaba yaba yamna su singba cockatoos hariba ujek makal asini Johnny amasung Daniel gi mathakta leri hatpagi di charge amata thangatkide masini mayam ngasigi tentak pawari karigumba adomsu hui hangdong sa ujek pet singbu yamna nungcbiba oirabadi rest in peace RIP leri haina comment section da drop tobiramu amasung wari asi tabiraga adongi thamoi wakanda fawirakpa adagi wari nungaite haibana singba sing adu comment drop tobiramu aduga ngasigi wari video asibu like share tawsinbiramu mayamna nungcbiduna Mayol chongba hodriba channel asibu support tawbiraga channel asibu mayon chonganbiyu haijari mathangi anauba video thagalakpada amuk thengnarasi mayam adudi ngasigi di matang asida kaine thangnijari